Ngasi numidawairam phongkiba kangleipa kimeragi pause degi maru oiba pau khara khangatsaraga miyamda kodo tamsige kotu no lochungina Kangpokpi taungda lili chatuna DC da memoranda pisingre Kangpokpi taungda leiba Committee on Tribal Unity kotu office ngarang kotu no mapung oiba thawang lauduna Kangpokpi district leiba civil society organization singi mihu chingyawba mifam ama pangthokkibaga lonina mifam aduda lawkiba warep ki matung ina ngasi Kangpokpi taungda kuki jo singna lili chakhibaga lonina DC Kangpokpida memorandum ama pisingre hari kotu na mapung oiba thawdang lauduna ngasi numi yungba matung pung 12:10 taba matamdagi Kangpokpi bazarge ima kaithelda miyam pulaba matungda DC office fawba lili chatuna DC da memorandum pisingkhibani hari lili aduda chawrangna miyoi lishing chahum romna saruk yakhi lili aduda saruk yakhiba singna stop false narrative justice delay is justice denied immediate action against Kuldip Singh and Geoffrey amadi we want Kukilen haiba kholaw sing lawki pamdaba thodok sing thoktanaba security force ki maikedi akanba section tharong lokhal kibana pamdaba thodok thokhide hairi kongjang aduda saruk yakhiba kotogi general secretary lamilun siksina phongdokhibada lili ase state lengang na majority community bu sogatpaga loina lana pau sandokliba se kuki zo miyamda mahutta na khangan baga loina Central Government na asumba ma pothoknaba ngasigi lili asi chapani makhada na mathangi numit hayeng September 23 amadi 25 da su Sadar Hills ki mafam punamakta tote sadam chathagani mema dagi kuki mete sama bolo Manipur da sangsinkre haiba sengdaba intelligence report ama sandokliba asigi mayokta kongjang asi sangsingadabani haiki makha tarakpa pauda kuki mete sama pal sangkhibagi khudam sangdam phangba leite miyamna tonga da thajabi ganu Kuldip Myanmar dagi ningtina train tawraba kuki khulai paiba kuki mete sama pal sangsinkhibaga lonina tha asigi 25 da maitede attack tawrakpa yai haba wafam tonga tonga ba mafam dagi phongdokna riba phonggi matangda Manipur lenga ki security advisor Kuldip Singha amade Manipur police ki DGP Rajiv Singha ani ki maikedi ki wafam khara phongdorakli security advisor amade DGP ani na puna khoyek piduna ngarang thadorakpa chero amage matung inna kuki meten sama palgi input asi tonga tonga ba maikedi verify tawre adum oinama kuki meten sama pal sangkhibagi wafam asigi khudam sangdam leite maram aduna haujimaki oinadi wafam asida thajaningai oidre adum oinama mafam singda deploy tawriba security force singna akamba mongda sechin thorong lokhatuna miyamgi lantum amadi punchingak senaba honare haina chero aduna khangalakli lilonina tonga thaja bidena ba chero aduda khangalakli makha tarakpa pauda su lokthoklavade Manipur gi iranga chilo simangamgani Manipur da sanariba lila asi maite muthanaba sanaba lila ni lishing amaga sama payankhai gi matoi gi matungda changlakpasing India na te hane lokthokpa amadi kuki khulai paiba singa tawnariba su lokthoklaba matamda Manipur da thoklibi iranga chilo simangamlagani haina political activist sapam kangleipal maite na phongdokrai wafam asinga si maite saingak maitra pak na sinduna major khulda leiba Manipur Press Club ta bangthokpa lamyamba irabot ki humdra humdoirak suba laikhidraba numiki tharomda mari lenyana phongdokhibani laikhidrabagi photo da laisu kapagi tharomgi maru oibo oiki tharom aduda maitei sengak maitrapa ki president nongthombam sanahal All Manipur Student Guardian Organization ki General Secretary Sumati Sokrakpam Socialist Student of Manipur ki President Shorai Samyai Mamaitei Kangleipa Minorities Welfare Organization ki President MD Narsi Khanna tharomgi president member oina saruk yakhi tharom aduga mai lenya sapamcha kangleipalna makhadana phongdokhibade laikhidraba lamnyambe irabot matam adugi songna samnaba yadaba tax yamna chawnga lawbagi chana haliba system amadi miyambo ot naiba kaya adugi mayokta leibana lamdamasibo kanaba honaramba adubu asengba luchingba amani mahapu manung matam chadana laikhidaba haibasi lamdamasigi asabu mangjaba amani haiki makha tarakpa pauda moirang amadi maya imphal state cooperative bank branch ani hangdokre relief camp singda leriba sing ichanga soolaba amadi ngami singda bank na ehenba loan pibinaba che minister na pautak pikre hadak Manipur gi tapaki mafam singda ising ichaw hanjin thokibaga lonin tonga tonga ba mafam singda lanjin naraktuna maru oina maya imphal assembly constituency amadi moirang AC da leriba miyam singda mateng pangnaba bank na achoba thodang lawbiyo haina Manipur gi Chief Minister M. Birena appeal tawkre wafam asi ngasi Manipur State Cooperative Bank Limited ki Mayang Imphal branch amadi Morang branch ani
ꯅꯧꯅ Chief Minister M. Biren Singhana Virtual Conference ki khutangda Chief Minister Secretariat ki hangdokhi. MSCB gi bank branch ani haibadi Moirang amadi Mayang Imphal gi branch sing hangdokpa aduda AC ani asiki MLA sing Manipur gi Chief Secretary Dr. Binit Joshi atai atopa MSCB gi official yaungna sarugyaki Tharom aduga mai lenina Chief Minister na phongdokhibadi Haujik lebaki siraba matam asida rural area da maru oina Moirang Municipal Bishnupur District fawa cover tawgadaba galonina Mayang Imphal gi area cover tawgadaba Manipur State Cooperative Bank branch ani hangdokpa asi asumba khongthangni makha tarakpa pauda yum ama mai sakre ngase ayu pung 3:00 kolom taba matamda Imphal West District ki Singjamai Police Station gi manungchanna Harangkoi thoida leiba simi paka gi yum ama mai sakre mai sakraba yum asi Laisram Thama Ngaubi Devi mapuloiba rekhiraba El Ibobi gini makha thangba sarungna paka gi yumni aduga mathak thangbana jingana kuptuna sabani ngasi ayu ikhangkhangduna horakkiba mai aduna yumgi mathak thangba saruk sing maina sakre mai sapagi pau fire service ta pau pibadagi minute 10 gi manungda mai sakphamda yaroktuna mai kambagi thabuk mapum phana pangthokki fire service ki kanguna laukiba thawdang adubu yumbu amadi laika miyamna apemba amadi thagaba phongdokki matam chana fire service ki kanguna mai kambagi thabak satharamdaba tarabadi thangnana leiba yum kaya mai saktuna ama ata thokamgani hairi Ngashigi mai adu etri soicha court ki horapa oigani haina thajanari amaromda mai haulang popi thodok thorokpa matamda mai kanaba fire service telephone number 101 da telephone tawpa matamda matang kuina engage tawduna laibadagi pau phongnaba ngamdaba kaya yaure maram aduna mai haulang pok tholakpada khudaki mai kanaba pau pifam oireba telephone number 101 asida kana amatana maram chadana telephone toksinduna apanba pibigano hainasu Mari Lainava Fire Service ki maikaydagi phongdorakli makha tarakpa pauda lengakpa ribasingna amato oina punsinuna leiba asi kanaba honabiyu Nando Luwang Protection and Prevention Committee Manipur PPCM gi miyeng makhada lamyami irabot Ningsing Tharom Observation Committee Liktong na sinduna 32 suba lamyami hijam irabot laikidabagi Ningsing Tharom ngasi Bishnupur da leiba kiyamba sanglena pangthokre Tharom adu dalam yama hijam irabo ki mitamda leisu katuna ikai khumnaba utpagalonina Manipur da thoklebi irang asida laikhidraba athoba athobi singda minute ani leptuna ikai khumnaba utki Tharom aduga mai lenina PPCM gi kambena Faroizam Nando Luwang na phongdokhibada puwarida chahi 3 khundakhiba amadi komjali singamaga sama parmapugamathoida da Angro Manipur da war thokiba adu ningthau machi manau phamunabadagi thokibane habasi ngasi gi lengak pareba singna Ningsingduna amato oina punsinuna lenga asi kanaba honabiyu lamyambe irabot na Manipur gadama honaramba aduna ngasigi Manipur leiribani Purvachal Pradesh semba yaroi habagi ihouda lebaki dama MLA oina mirot oikibani ngasi mahakna leikidaba numiki Ningsing Tharom pangthokiba asigi pandamdi ngasigi leiriba mirol akhoina lamyamba asina mama lebaki dama khalamba wakholol amadi thangna ihlo adu hemba ngamnabani lamyambe hijam irapol kumba lusingba leektabana Manipur masoi tare haiki